ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏ ꯄꯥꯈꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯧꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯨꯛꯄ ꯌꯨꯝ ꯑꯃꯒ ꯑꯃꯒ ꯂꯥꯞꯅ ꯂꯥꯞꯅ ꯇꯥꯟꯅꯔꯝꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯆꯪꯈꯣꯟꯕ ꯀꯧꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯪꯈꯣꯟꯕ ꯃꯃꯥ ꯃꯄꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯍꯨꯟꯇꯣꯛꯂꯝꯕꯒꯤ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯍꯤꯡꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯅ ꯎꯅ ꯌꯨꯝꯒꯤ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯍꯤꯡꯖꯔꯛꯈꯤ꯫ ꯄꯥꯈꯪ ꯃꯇꯝꯗꯤ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯗ꯭ꯔꯤ꯫ ꯃꯇꯥꯎ ꯀꯌꯥꯗꯤ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯆꯥꯎꯅꯈ꯭ꯔꯦ꯫ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯀꯌꯥꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯇꯥꯎ, ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯎꯅ ꯄꯣꯠ ꯆꯩ ꯈꯔ ꯁꯦꯝ ꯁꯥꯔꯒ ꯅꯇꯣꯝꯇ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯒꯦꯅ ꯈꯜꯂꯤꯕ꯭ꯔꯣ?" "ꯏꯇꯥꯎ, ꯅꯇꯥꯎꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯕ? ꯅꯁꯛ ꯐꯪꯉꯤ ꯊꯤꯕ ꯅꯠꯇꯦ, ꯅꯨꯄꯤꯅ ꯎꯕꯗ ꯄꯥꯝꯖꯕ ꯁꯛꯇꯥꯅꯤ꯫ ꯃꯄꯥꯟꯗꯤ ꯅꯣꯡꯃꯗ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯅꯪꯕꯨ ꯈꯪꯕꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯎꯗ ꯏꯠꯄ ꯅꯥꯟꯕꯗ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ꯫ ꯏꯇꯥꯎ, ꯈꯪꯗꯦꯁꯦ, ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦ, ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯅꯕ ꯇꯧꯁꯦ." "ꯑꯁ ꯏꯇꯥꯎ, ꯑꯩꯒꯤ ꯁꯦꯟꯊꯣꯛꯁꯤꯒ ꯅꯨꯄꯤ ꯀꯔꯝꯕꯅ ꯌꯥꯔꯛꯇꯣꯏꯅꯣ? ꯅꯈꯣꯏꯗꯤ ꯏꯃꯥ ꯕꯕꯥꯁꯨ ꯂꯩ, ꯑꯗꯨꯒ ꯂꯧ ꯏꯪꯈꯣꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯕꯅꯤꯅ ꯐꯩ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯪꯈꯣꯜ ꯑꯁꯤꯃꯇꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏꯒꯦꯅ ꯈꯜꯂꯤ." "ꯏꯇꯥꯎ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯂꯧ ꯏꯪꯈꯣꯜ ꯂꯩꯔꯒꯦꯅꯦ? ꯅꯪꯅꯕꯨ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯄꯥꯏꯔꯝꯒꯅꯤ꯫ ꯅꯣꯡꯃꯗꯤ ꯂꯦꯞꯇꯦ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯉꯣꯟꯗꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯁꯦ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯕꯒꯁꯨ ꯁꯥꯔꯒ ꯂꯩꯔꯤ꯫ ꯏꯇꯥꯎ, ꯂꯧ ꯏꯪꯈꯣꯜ ꯍꯥꯏꯕꯗꯨꯗꯤꯅꯦ ꯀꯣꯟꯅ ꯇꯞꯅ ꯂꯩꯁꯤꯟꯕ ꯌꯥꯏ꯫ ꯅꯨꯄꯤꯗꯨꯗ ꯃꯇꯝ ꯆꯥꯅ ꯊꯤꯍꯧꯔꯕꯗꯤ ꯅꯪ ꯅꯇꯨꯊꯤ ꯈꯪꯉꯔꯣꯏꯕ꯫ ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯅ ꯆꯥꯅꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯊꯕꯛ ꯀꯌా ꯑꯃ ꯂꯩꯔꯤ, ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤꯅꯦ ꯋꯥ ꯂꯣꯏꯔꯦ꯫ ꯅꯪꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯇꯧꯕ ꯌꯥꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯧ꯫ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤꯀꯣ, ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯨꯁꯦ." "ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯥꯎꯕꯁꯦ ꯃꯇꯥꯎ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨꯗꯤ ꯑꯩꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯤꯕꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯦ ꯈꯟꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯐꯤꯁꯨ ꯁꯨꯒꯗꯕ ꯈꯔ ꯂꯩ, ꯇꯨꯔꯦꯜꯗ ꯄꯨꯊꯔꯒ ꯉꯥꯏꯍꯥꯛꯇ ꯁꯨꯔꯨꯈꯤꯒꯦ." ꯆꯪꯈꯣꯟꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯀꯪꯍꯜꯂꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯁꯦꯡꯂꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛꯇ ꯆꯣꯠꯍꯟꯗꯨꯅ ꯅꯨꯡ ꯃꯊꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ꯫ "ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯁꯦꯡꯂꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯀꯌꯥꯗ ꯍꯔꯥꯎꯅ ꯁꯥꯟꯅꯖꯈꯤꯕ! ꯃꯇꯝꯗꯣ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ! ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯕꯥꯕꯅ ꯃꯆꯥ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯉꯥꯃꯨꯛ ꯑꯍꯥꯎ ꯑꯍꯥꯎꯕ ꯂꯩꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯏꯃꯥ ꯕꯕꯥ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯅ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯨꯝꯅ ꯇꯧꯕ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯤꯒꯤ ꯃꯈꯨꯠ ꯑꯏꯪꯕ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯠꯄꯨ ꯈꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯇꯥꯎ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯗ ꯃꯤꯁꯛ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯇꯥꯎ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯑꯗꯨ ꯁꯤꯟꯗꯨꯅ ꯍꯥꯏꯔꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯅꯖꯔꯝꯃꯤ꯫ "ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯕꯨ ꯃꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯣ꯫ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯒꯗꯕꯅꯤ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯅꯣ? ꯊꯥꯗꯣꯛꯑꯣ." ꯆꯪꯈꯣꯟꯕꯅ ꯃꯃꯤꯠꯇ ꯈꯨꯝꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ "ꯅꯪꯅ ꯐꯅ ꯀꯟꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯪꯈꯣꯟꯕ, ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ." "ꯑꯗꯨꯗꯤ ꯍꯥꯏ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ?" "ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯥꯖꯒꯗꯕꯅꯤ." "ꯐꯔꯦ, ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯪꯖꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯖꯔꯒꯦ."
ꯐꯔꯤ ꯑꯗꯨꯗꯤ ꯑꯩ ꯈꯨꯠꯁꯦ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯀꯥꯎꯅꯒꯨꯝꯁꯤ ꯅꯪꯅ ꯀꯥꯎꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯂꯧꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯆꯪꯈꯣꯟꯕꯒꯤ ꯃꯃꯤꯠꯇ ꯈꯨꯝꯖꯤꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯆꯪꯈꯣꯟꯕ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯐꯝ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯇꯝꯅꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯏꯁꯤꯡ ꯁꯣꯛꯅꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯥꯏꯔ ꯃꯤꯔ ꯃꯁꯛꯇꯨꯗ ꯈꯪꯍꯧꯒꯦ ꯇꯧꯕꯅꯤ ꯅꯪꯍꯧꯗ꯭ꯔꯦ ꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯒ ꯁꯥꯔꯛꯏꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯅꯤꯁꯨ ꯈꯪꯗꯕ ꯉꯛꯄꯨ ꯉꯛꯏ ꯀꯅꯥꯅꯣꯅꯦ ꯀꯥꯟꯅꯗꯦꯁꯦ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯔꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯆꯪꯈꯣꯟꯕ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕ ꯃꯇꯥꯎꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯦꯡꯈ꯭ꯔꯦꯅ ꯆꯦꯟꯆꯠꯀ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯌꯥꯝ ꯊꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯗ ꯑꯩꯅ ꯉꯔꯥꯡ ꯅꯪꯒꯤ ꯅꯨꯄꯤ ꯌꯦꯡꯉꯨꯁꯦꯅ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯣ ꯀꯔꯤꯕꯨ ꯂꯣꯏꯁꯤꯟꯗꯣꯏꯅꯣꯗ ꯏꯇꯥꯎ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯃꯟꯗꯦꯍꯦ ꯃꯗꯨꯅꯁꯨ ꯅꯪꯁꯦ ꯅꯨꯄꯤ ꯐꯪꯗꯕꯅꯤ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯒ ꯑꯗꯨꯛ ꯆꯃꯣꯠꯅꯔꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ ꯏꯇꯥꯎ ꯂꯥꯏꯔꯕꯅ ꯃꯈꯜ ꯑꯃꯅꯤ ꯅꯁꯥ ꯅꯥꯟꯕ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯈꯔ ꯌꯦꯡꯕꯗ ꯅꯥꯟꯕ ꯑꯃ ꯀꯣꯛ ꯁꯦꯜꯂꯣꯛꯀꯗꯧꯔꯒꯦ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕ ꯊꯕꯛꯅꯤꯅ ꯈꯪꯉꯨꯗ꯭ꯔꯦ ꯑꯩ ꯑꯃ ꯁꯦꯠꯂꯛꯑꯒꯦꯀꯣ ꯆꯪꯈꯣꯟꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯅꯥꯟꯕ ꯑꯃ ꯁꯦꯠꯇꯨꯅ ꯃꯇꯥꯎ ꯆꯥꯎꯕꯒ ꯆꯠꯃꯤꯟꯅꯈꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯁꯨꯅꯤꯡꯗꯕꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯕꯤ ꯀꯌꯥꯗꯤ ꯃꯤꯅ ꯂꯣꯏꯅ ꯈꯟꯗꯨꯅ ꯂꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯗꯤ ꯃꯌꯨꯝ パンꯕ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ ꯀꯩꯅꯣ ꯑꯁ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯒꯨꯝꯕ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯕꯨ ꯀꯌꯥꯝ ꯂꯤꯔꯒꯦꯅꯦ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯔꯤꯉꯩ ꯃꯇꯝꯅꯤ ꯀꯩꯅꯣ ꯅꯣꯏꯗꯅ ꯅꯌꯨꯝ ꯉꯟꯅ ꯄꯥꯜꯂꯒ ꯌꯥꯝꯅ ꯑꯍꯟ ꯁꯥꯒꯠꯂꯛꯀꯅꯨꯗ ꯑꯔꯤꯕ ꯍꯥꯏꯔꯁꯨ ꯁꯥꯎꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ ꯅꯪꯁꯦ ꯍꯧꯖꯤꯛ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯦꯕ ꯑꯣ ꯃꯥꯅꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯄꯤ ꯑꯄꯥꯝꯕ ꯊꯦꯡꯅꯔꯒ ꯍꯥꯏꯕ ꯏꯀꯥꯏꯒꯅ ꯇꯧ ꯂꯩꯔꯗꯤꯅꯦ ꯌꯥꯔꯣꯏꯀꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯍꯧꯒꯗꯕꯅꯤ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯧꯒꯗꯕꯅꯤ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯃꯆꯤꯡ ꯊꯤꯕ ꯑꯣꯏꯔꯝꯃꯗꯤ ꯈꯨꯄꯥꯛ ꯆꯥꯗꯅ ꯇꯣꯛꯀꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯂꯩꯁꯥꯕꯤꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯈꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯐꯣꯡꯗꯣꯛꯄꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯗꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯕꯅꯤ ꯅꯪꯗꯤ ꯑꯃꯠꯇ ꯈꯪꯉꯝꯈꯤꯔꯣꯏꯅꯦ ꯏꯇꯥꯎ ꯍꯥꯏꯅꯕꯨ ꯃꯤꯒꯤ ꯈꯨꯜ ꯌꯧꯔꯛꯑꯦ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯑꯥꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯂꯤꯕ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯕ ꯅꯨꯄꯤ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯊꯃꯣꯏ ꯑꯗꯨꯅꯕꯨ ꯄꯥꯝꯖꯔꯕꯣ ꯍꯣꯏ ꯏꯇꯥꯎ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯥꯏꯔꯨꯒꯦ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯛ ꯑꯗꯣ ꯑꯣꯟꯊꯣꯔꯛꯎ ꯅꯨꯄꯤꯗ ꯐꯖꯅ ꯎꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯏ ꯌꯥꯗꯦ ꯂꯦꯞꯇꯣꯔꯤꯕ ꯈꯪꯉꯕ ꯍꯣꯏ ꯏꯇꯥꯎ ꯆꯥꯎꯕꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕ ꯍꯜꯂꯛꯂꯝꯃꯤ ꯏꯇꯥꯎ ꯀꯩ ꯍꯥꯏꯅꯔꯒꯦ ꯑꯁ ꯏꯇꯥꯎ ꯌꯥꯔꯦꯍꯦ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯍꯟꯗꯛꯇꯤ ꯂꯨꯍꯣꯡꯉꯨ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯣꯝꯕꯤꯔꯩ ꯀꯧꯏ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯆꯤꯡꯂꯦꯝꯃꯤ ꯍꯌꯦꯡ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯅꯪꯒ ꯍꯌꯦꯡ ꯎꯅꯅꯕ ꯑꯗꯨꯗꯅꯦ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧꯔꯣ ꯀꯨꯏꯍꯟꯕ ꯌꯥꯗꯦꯀꯣ ꯁꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯁꯤ ꯍꯣꯏ ꯏꯇꯥꯎ ꯆꯪꯈꯣꯟꯕ ꯀꯣꯝꯕꯤꯔꯩꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯝꯕꯤꯔꯩꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯎꯅꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯀꯣꯝꯕꯤꯔꯩ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯏꯊꯟꯇꯅꯤ ꯌꯥꯝ ꯍꯦꯟꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯅꯈꯣꯏꯒꯤ ꯕꯕꯥ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯖꯅꯤꯡꯒꯗꯕ ꯃꯥꯟꯗꯦ
ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯈꯥꯏꯗꯦ ꯅꯪ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯀꯣꯝꯕꯤꯔꯩ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯖꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯐꯖꯅ ꯍꯟꯕꯤꯔꯣ ꯍꯌꯦꯡꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯍꯣꯏ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯁꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯜꯂꯝꯃꯤ ꯀꯣꯝꯕꯤꯔꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯑꯃꯗꯤ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩ ꯈꯪꯍꯟꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯄꯥꯝꯕ ꯍꯪꯕꯤꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯔ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯣꯏꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯅꯌꯨꯝ ꯄꯥꯜꯂꯒ ꯋꯥꯅ ꯂꯦꯟꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯌꯥꯎ ꯏꯃꯥ ꯕꯥꯕꯥ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯈꯥꯏꯗꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯔꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯍꯦꯜꯂꯤ ꯕꯥꯕꯥ ꯏꯃꯥ ꯂꯥꯏꯔꯖꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛꯅꯤ ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯌꯦ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯝꯇ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯕꯥ ꯍꯣꯏ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯒꯤ ꯅꯋꯥꯡꯅꯤꯅꯦ ꯍꯥ ꯐꯩ ꯃꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯁꯦꯟꯅꯔꯒ ꯊꯝꯒꯗꯕꯅꯤ ꯕꯥꯕꯥ ꯏꯃꯥ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯅꯆꯥꯒꯤ ꯑꯅꯤꯡꯕꯁꯦ ꯑꯝꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯕꯥ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯒ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯃꯁꯤꯗ ꯅꯪꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯈꯤꯕꯗ ꯅꯤꯡꯇꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯍꯟꯅꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯣꯝꯕꯤꯔꯩ ꯃꯃꯥ ꯃꯄꯥꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯆꯪꯈꯣꯟꯕ ꯀꯣꯝꯕꯤꯔꯩꯅ ꯊꯣꯛꯂꯛꯇꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯏꯇꯥꯎ ꯆꯪꯈꯣꯟꯕ ꯀꯣꯝꯕꯤꯔꯩꯅ ꯎꯅꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯃꯥꯒ ꯅꯪꯒ ꯎꯅꯕꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯃꯃꯥ ꯃꯄꯥꯅꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕꯒ ꯍꯥꯏꯔꯝꯕ꯭ꯔꯕ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯅ ꯍꯥꯏꯔꯝꯕ ꯂꯩꯇꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯐꯔꯦꯁꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯖꯜꯂꯛꯑꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯁꯤ ꯍꯣꯏꯗ ꯆꯪꯈꯣꯟꯕ ꯃꯊꯃꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯕ ꯉꯝꯗꯕ ꯑꯁꯤꯗ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯖꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯀꯣꯝꯕꯤꯔꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯆꯪꯈꯣꯟꯕ ꯑꯩꯁꯦ ꯅꯣꯏ ꯉꯥꯏꯔꯝꯃꯤꯕꯅꯤ ꯂꯦꯝꯕꯤ ꯀꯣꯝꯕꯤꯔꯩꯗꯣ ꯃꯁꯥꯒ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯕꯗꯤ ꯇꯥ ꯆꯪꯈꯣꯟꯕ ꯀꯣꯝꯕꯤꯔꯩꯗꯣ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯇꯥ ꯆꯪꯈꯣꯟꯕꯒ ꯈꯪꯅꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦ ꯑꯗꯨꯅ ꯃꯥꯕꯨ ꯀꯥꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯃꯤ ꯁꯤꯒꯤ ꯆꯤꯊꯤꯁꯦ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯗꯤ ꯅꯆꯜꯁꯨ ꯑꯃꯨꯛ ꯆꯪꯖꯈ꯭ꯔꯒꯦ ꯍꯣꯏ ꯆꯪꯈꯣꯟꯕ ꯀꯣꯝꯕꯤꯔꯩꯒꯤ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯈꯪꯂꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯥꯟꯅ ꯎꯅꯈꯤꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯔꯝꯅꯕ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯎꯕ ꯑꯃꯗꯤ ꯆꯪꯈꯣꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯝꯕꯤꯔꯩ ꯃꯇꯥꯅ ꯁꯤꯟꯕꯤꯗꯨꯅ ꯆꯪꯈꯣꯟꯕꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯝꯃꯤ ꯂꯦꯝꯕꯤ ꯅꯪꯅ ꯅꯇꯥ ꯑꯩꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯤ ꯏꯇꯥꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯀꯣꯝꯕꯤꯔꯩ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯁꯤꯗꯤ ꯅꯇꯥ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯏꯇꯥ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯇꯥ ꯆꯪꯈꯣꯟꯕ ꯏꯇꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯏꯇꯥ ꯆꯠꯂꯣ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯗ ꯍꯥꯏꯗꯣꯛꯈꯤꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯔꯛꯀꯅꯤ ꯍꯣꯏ ꯏꯇꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯝꯕꯤꯔꯩ ꯑꯃꯗꯤ ꯆꯪꯈꯣꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯆꯪꯈꯣꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯆꯪꯈꯣꯟꯕ ꯅꯪꯒꯤ ꯕꯕꯥ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯏꯄꯥꯅ ꯅꯪꯒꯤ ꯄꯥꯎ ꯍꯟꯕ ꯆꯠꯀꯅꯤ ꯏꯆꯥꯁꯤꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄꯤꯔꯅꯨ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯆꯦꯜꯂꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤ ꯏꯃꯧꯒꯤꯁꯤꯕꯨ ꯅꯈꯣꯏ ꯕꯕꯥ ꯏꯃꯥꯅ ꯁꯥꯎꯅꯤ ꯍꯥꯏꯕꯒꯤꯔꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯕꯕꯥꯗꯣ ꯁꯥꯎꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯔꯥꯎ ꯂꯨꯍꯣꯡꯕꯤꯔꯛꯎ ꯍꯥꯏꯕ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯄꯥꯕꯨꯡ ꯍꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ
ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯗꯤ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯅꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯁꯨ ꯁꯥꯎꯒꯦꯅ ꯀꯌꯥꯝꯕꯨ ꯁꯥꯎꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯗ꯭ꯔꯕꯗꯤ ꯃꯤꯅ ꯋꯥ ꯈꯪꯗꯕ ꯇꯥꯒꯅꯤ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯋꯥ ꯈꯟꯅ ꯊꯣꯛꯂꯨꯔꯒꯦ ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯄꯥꯕꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ ꯆꯥꯎꯕꯒꯤ ꯃꯄꯥꯅ ꯈꯨꯜꯒꯤ ꯃꯇꯥꯎ ꯈꯔ ꯍꯧꯗꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯝꯅ ꯀꯣꯝꯕꯤꯔꯩꯒꯤ ꯃꯄꯥ ꯌꯥꯝꯅ ꯊꯤꯅ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯆꯩꯕꯤ ꯉꯥꯡꯕꯤꯕ ꯇꯧꯔꯝꯃꯤ ꯍꯥꯏ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯌꯨꯝ ꯑꯣꯟꯅꯔꯝꯒꯅꯤꯅꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯣꯝꯕꯤꯔꯩ ꯀꯧꯕꯒ ꯂꯩꯇꯦꯀꯣ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯑꯁꯥꯎꯕꯗꯨ ꯇꯞꯊꯕꯤꯈꯣ ꯑꯉꯥꯡ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯆꯦꯟꯖꯔꯛꯄꯅꯤ ꯃꯁꯤꯗ ꯑꯍꯜ ꯑꯃꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯄꯥꯎ ꯍꯟꯕ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯤꯅꯣ ꯋꯥ ꯃꯈꯥ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯑꯃꯠꯇ ꯌꯦꯡꯗꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯟꯒꯗ꯭ꯔꯣ ꯂꯣꯏꯅꯔꯕꯅꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯍꯜꯁꯤꯡꯁꯨ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯕꯤꯍꯧꯕꯅ ꯐꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯨꯍꯣꯡꯒꯦꯔꯥ ꯂꯨꯍꯣꯡꯉꯣꯏꯔꯥ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈꯣ ꯀꯣꯝꯕꯤꯔꯩ ꯃꯄꯥꯅ ꯉꯥꯡꯂꯛꯄ ꯈꯣꯜ ꯑꯀꯟꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯥꯎꯕꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯕꯥꯕꯥ ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯏꯃꯧꯒꯤ ꯃꯄꯥꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯍꯧꯔꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯈꯠꯂꯔꯣꯏ ꯄꯨꯟꯁꯤꯗꯁꯨ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯅꯨ ꯍꯥꯏꯍꯧꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯏꯃꯧꯁꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯒꯅꯨ ꯆꯥꯎꯕ ꯅꯇꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯦ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯪꯍꯜꯂꯨꯔꯣ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡ ꯊꯣꯛꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯈꯔ ꯍꯧꯔꯨꯈꯤꯒꯦ ꯄꯥꯎ ꯆꯦꯟꯅꯕ ꯍꯧꯔꯨꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯀꯣꯝꯕꯤꯔꯩ ꯀꯔꯤꯒꯤ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯣ ꯄꯥꯕ ꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯞꯀꯅꯨꯀꯣ ꯅꯣꯡꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯁꯨ ꯁꯥꯎꯕ ꯐꯔꯛꯀꯅꯤꯗ ꯋꯥꯈꯜ ꯋꯥꯒꯅꯨꯗ ꯏꯆꯥꯁꯤꯗꯤ ꯆꯪꯈꯣꯟꯕ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯕꯥꯕꯥ ꯏꯃꯥ ꯄꯥꯕꯒ ꯏꯃꯥꯒꯅ ꯅꯆꯥꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯅ ꯂꯃꯟ ꯇꯣꯟꯁꯤꯜꯂꯕꯅꯤ ꯄꯥꯕ ꯅꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯆꯥ ꯀꯛꯉꯥꯎꯅꯔꯝꯒꯅꯤ ꯍꯦꯔꯥ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯅꯊꯃꯣꯏ ꯁꯣꯟꯊꯔꯤꯕꯅꯣ ꯅꯇꯥꯎꯒ ꯅꯪꯒꯁꯦ ꯏꯄꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯞꯀꯅꯨ ꯅꯨꯄꯥ ꯃꯆꯥꯅ ꯀꯞꯄ ꯍꯧꯅꯗꯦ ꯅꯪꯒꯤ ꯄꯥꯕꯁꯨ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞꯅꯤ ꯅꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ ꯏꯇꯥꯎꯒꯤ ꯍꯥꯛꯇꯛꯇꯗꯤ ꯑꯩꯅ ꯂꯃꯟ ꯑꯃꯠꯇ ꯁꯤꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯁꯤꯗꯤ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯒꯗꯤ ꯂꯩꯌꯨ ꯆꯥꯎꯕꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯤꯟꯕꯤꯗꯨꯅ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩꯗꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯀꯣꯝꯕꯤꯔꯩ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯛꯄꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯐꯪꯖꯔꯝꯃꯤ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯆꯪꯈꯣꯟꯕ ꯀꯣꯝꯕꯤꯔꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯊꯝꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯦꯜ तांदुना मागी नुपीबु नुंगाइना थमननब होटनारमी कोंबिरे नंगबु आइना थबक चथोकलगा हंजिलकपदा उंगदुनता लैरमलिबसिबु कैदौरगे आइना लायरबा ओइबना नंगी ननिंग थोंदबा करी यावरबगे आइंगोंदा नंगी अपामबदो हायो आइना पीगनी आइगी थमोइदा करिसु पेंदबा लैजदे इपुरोइबना आइबो असुक नुसिना थंबिबा असिदगी हेना अपेनबा अमता लैत्रे आइना उंगदुना लैरिबगी मरमदी आइगी इमा बाबादो मरक मरकता निंगसिंगलक्तुना नुंगाइजरमदबने इमा बाबागी मनाक्ता चतुना आई लांजरे हाइजरुगी नंबु लौखतपिननबा चटपिरुनु मखोइना मचा इबु नुंसिरक्तुना लौबा लाक्त्रिबा मखै आई युमदा चंगदरोय इपुरोइबगी मनाक्ता आई नुंगाइना हिंगजगे कोंबिरै मपुरोइबबु यामना निंगजरमी हौजिक्ति लुहोंबा चही कया फारक्ते चंखोनबा अमदि कोंबिरैगी मचानुपी मसक मतौ फजरबी अमा फंगजरमी चंखोनबा मचानुपी अदुगी ममिंगबु लांगलिन हाइना थोलमी मचानुपीबु मखोइना यामना लुना चाना तौरमी चंखोनबा हौजिक्ति मचानुपी फंगलबा मथुंगदगी सेल पाइबा मिसक अमा ओइरकपा ngamlaklami हौजिक्ति मखोइगी अवाबा अमता लैत्रे लांगलेन वखल लौसिंग यामना लैरमी
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯎꯕꯗ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯆꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯅꯣꯡꯃ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕ, ꯅꯪꯒꯤ ꯅꯆꯥꯁꯤ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯃꯜꯂꯤꯀꯣ, ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯕꯨ ꯃꯈꯣꯏꯅ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯃꯜꯂꯤ, ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯎꯕ ꯃꯤꯅ ꯑꯁꯨꯝꯅꯗ ꯍꯥꯏ꯫ ꯑꯗꯨꯅ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯍꯧꯁꯤ, ꯏꯆꯥꯒꯤ ꯀꯔꯤ ꯐꯠꯇꯕ ꯗꯁꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯧꯅꯕ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯅꯅꯕ ꯇꯧꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯈꯤꯕꯗꯒꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯒꯦꯗꯤ ꯈꯟꯅ ꯈꯟꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯌꯦꯡꯗꯅ ꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯆꯥ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯑꯃꯗꯤ ꯆꯪꯈꯣꯟꯕ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯖꯔꯒ ꯑꯋꯥꯕ ꯀꯣꯛꯆꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯇꯥ ꯃꯌꯥꯝꯅ ꯃꯥꯒꯗ ꯄꯨꯅꯤꯡꯂꯝꯃꯤ꯫ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩꯅ ꯃꯆꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯥ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯈꯣꯏ ꯃꯝꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯉꯟꯅ ꯍꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯉꯟꯅ ꯍꯜꯂꯛꯀꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯏꯆꯥꯁꯥ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯣꯏꯅ ꯂꯥꯞꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯅꯦ, ꯀꯥꯏꯅꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯍꯧꯁꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯌꯥꯏꯌꯦ ꯆꯥꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤꯅꯦ ꯅꯪꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯣꯏꯅꯤ꯫ ꯌꯥꯏꯌꯦ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯣ? ꯌꯥꯝ ꯐꯖꯩꯌꯦ, ꯅꯪ ꯌꯦꯡꯉꯒ ꯈꯪꯒꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄꯁꯦ ꯌꯥꯝ ꯀꯤꯖꯩꯗ꯫ ꯏꯕꯦꯝꯃ, ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ, ꯁꯥ ꯀꯩꯒ ꯂꯩꯕ ꯃꯐꯝ ꯑꯝꯇ ꯅꯠꯇꯦꯗ, ꯍꯩ ꯂꯩꯅ ꯌꯣꯝꯅ ꯃꯈꯩ ꯍꯧꯕ ꯃꯐꯝꯅꯤ꯫ ꯃꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯅꯕ ꯃꯐꯝꯅꯤꯅ ꯎꯃꯪꯒꯤ ꯃꯅꯨꯡ ꯄꯨꯔꯥ ꯆꯪꯁꯤꯟꯕ ꯃꯐꯝ ꯅꯠꯇꯦ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ, ꯂꯥꯛꯄ ꯑꯝꯇ ꯎꯗꯦ, ꯋꯥꯏꯕꯨ ꯁꯪꯉꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤꯅꯦ ꯉꯔꯪ ꯉꯔꯪ ꯉꯪꯕꯗ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯟꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯉꯁꯤꯗꯤ ꯁꯥꯟꯇꯤ ꯐꯪꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯂꯦꯝꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯏꯕꯦꯝꯃ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯂꯨꯝꯕ ꯂꯥꯛꯇꯅ ꯃꯧ ꯂꯨꯝꯕ ꯂꯥꯛꯀꯗ꯭ꯔꯣ? ꯅꯁꯛꯅꯦꯅ ꯐꯖꯕ ꯌꯥꯕꯈꯩ ꯐꯖꯁꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯕ꯫ ꯑꯩꯉꯣꯟꯗꯒ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤꯅꯦ, ꯑꯩꯗꯤꯅꯦ ꯄꯥꯈꯣꯟ ꯁꯤꯕꯗ ꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏꯒꯨꯝꯅ ꯊꯤꯔꯝꯃꯗꯤ ꯅꯪꯁꯨ ꯂꯥꯛꯑꯣꯏꯗꯕ꯫ ꯌꯥꯔꯦ ꯅꯪꯁꯨ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯩꯁꯨ ꯂꯩꯔꯣꯏꯗꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯈꯣꯟꯒ ꯁꯤꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯒꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯗ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥ, ꯂꯥꯡꯂꯦꯟꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯅꯤ, ꯑꯗꯣ ꯈꯨꯜ ꯌꯧꯁꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯏꯃꯥ꯫ ꯀꯔꯤꯕ? ꯅꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯒ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯑꯝꯇꯁꯨ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯂꯝꯕꯤ ꯉꯥꯎꯈ꯭ꯔꯕꯖꯥꯠꯂꯥ? ꯀꯣꯝꯕꯤꯔꯩ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯆꯪꯈꯣꯟꯕ ꯃꯆꯦꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯜꯒꯤ ꯅꯨꯄꯥ ꯀꯌꯥꯒ ꯆꯤꯡ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯕꯨ ꯀꯧꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎꯕꯗ ꯊꯤꯕ ꯂꯦꯞꯂꯝꯗꯦ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯆꯪꯈꯣꯟꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯏꯆꯥꯗꯣ ꯄꯨꯕꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯣꯝꯕꯤꯔꯩ, ꯏꯆꯥꯗꯣ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯏꯄꯥꯈꯣꯏꯗꯤ ꯅꯪꯕꯨ ꯎꯗꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯅꯤ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ꯫ ꯃꯣꯏ ꯕꯕꯥ, ꯀꯔꯝ ꯇꯧꯅꯤ? ꯏꯆꯥꯗꯨꯕꯨ ꯁꯛꯈꯪꯗꯕ ꯃꯤꯅ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯂꯝꯃꯨꯛꯅꯗꯨꯅ ꯎꯃꯪꯒꯤ ꯁꯥ ꯀꯩꯒ ꯊꯦꯡꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯃꯃꯥ, ꯀꯩꯁꯨ ꯋꯥꯒꯅꯨ, ꯏꯆꯥꯗꯣ
Mabudi marausing laiba ichani. Kaisu tauramloi. Hayeng soidana icha thiba phangani. Machanupigi khanbada chaba thakpa khanglamde numidang adu tumba phawba yaramde. Nongalamdai matamda changkhonba amadi kombire ngahak tumtharami. Mapalomdagi langlengi khonjelna mama mapabu kaurakpadu taraklami. Ima, Baba, thongam ta hango. Moi baba, aikhoi langlengi khonjel natra mapandagi kaurakliba Hoine, mani, icha langlengi khonjelni. Yamna thuna thong hangtokluba matamdadi langlen adu leptuna leirami. Ipagi langlen, nangbu ngarang kadai da chatlubage. Ipadi nangbu thibada kayagi matik waraba. Imagi bema, nangbu ngarang namanabi mayamga chapminakhraga. Karamna nangna kadai da lehoribano. Baba, ai pokdringai mamangda Babana wasakhiba amana maram oiraga. Ai ngarang sakti leiraba, masak matau phazaraba nupa amana puduna magi mayumda chate. Magi yumdo yamna phazai. Manai masa kaya thamduna ahau mathelu koi kaya ama pizabi. Ai busu yamna luna taubi. Mana ai pokdringai gi mamangda Babana aibu mangonda pigani haina wasaknaki hai. Mado, aikhoi Babana ningsingbiraktabadagi Mana aibu lauba lakpani hai. Aina ngasidi aigi ima ipabu. Aibu thibada waramlagani haiduna amukta chacharugi haiduna lakpani. Ima, Baba, hayingse, maga aiga luhongnaba haiduna silhauri. Moi baba na kanada wasakhiba leibagi. Angang asina hairibasibu. Sanglaba matam amagi warini. Nongma aina nanga khangnadringai mamangda. Turelda famduna leiringai matamda sakhangdaba mi amana aigi mit asibu kanna mensilaktuna. Ichanupiga maga luhonghangadra hairaki. Maduda aina makhut ado phana kanna lauthoknaba hotnarabasu ngamlamde. Maduda upai leitraduna pini haiki. Adubu masaksu khangdaba mira lairasu khangdaba mana hairakpa wa aduda yagadaba nate. Ipagi langlen. Ipana nupa adubu thengnagani. Mana ichabu lauba lakpadi matik nate. Moi baba, haujupu kaidogani. Ichanupi asibu sakhangdaba laira mira khangdaba aduna phaba laklubadi kamdowni. Maiba maibi yenghobana phagadoribra. Ai lei. Mana lakpagi matik nate. Mana ngambra aina ngambra yengthoknage khangani. Khulgi masama uphaba pakhang kharasu negi. Aduga yum asida akoiba pumba ngakhange. Maduda mana lakpa ngambra haibadu yengi. Jangkhonba pakhang macha kaya nektuna yumgi akoibada ngak selami. Langlen mamana mabu senaduna tumnaba taurami. Ima pabana phanakana honarabasu aibu nupaduna lawba lakani. Aduna ima hoina yum madubu khangninglabadi. Ima aigi lik maru ase thadaramge. Madugi khongul liduna lakbiyo. Imagi langlen mabu taibang miyoiba natabra. Ima ma taibang miyoibaga chap mane. Adubu masagi mahaya mayauzai. Aduna aibu khudak asida mana makhoigi yumda puduna chatpa ngame. Aduna ima aibu mana soidana lawba lakani. Imana nachagi yum khangninglabadi aigi lik asigi khonguliro. Ima babana lakpada aigi ipuroiba oigadoriba mana sutaramna okani. Aduna trabadi ima bababu lawba lakpa yade. Imagi bema imadi nangna hairiba mayamase karino wakhal amatta taje. Napana nangbu sangduna leiribasidi mana lawba lakpa kaisu ngamai. Ichasidi tumna naba taurasi. Kombire machana hairiba wadu tabada wakhal khara tabu watlami. Nupa aduna machanupibu kaidongnungda lawba lakpa ngamdoi haina khalami. Mapandana ngahakta phawba tumdana khulgi pakhang kayana yumadugi akoibada hangat handa chatuna sanglami. Changkhonbasu magi thangsang adu paiduna sanglaga leirami. Asumna mathangi nongalakpa matamda Kombire adu yamna pakhatna mapanda chenthorakli. Kombire, kaidawri nangna atuk pakhana chenthoraklibaduba. Moi baba, langle leiramdre. Karino ne nangna haribaduba. Ngarangdagi aikhoi mayamna sangduna leiba asida kanamtasu lakiba leite. Nachanupido imungda lehaudabrane. Aina thiba yaba thire imungda amata lehaudre. Hai, thong hangbagi makhulsu amata takiba leite. Nangna haujikta hanglakpagi khonjel ni tariba. Matau karamna icha langling nupa aduna puraga chakribano. Moi baba, icha nupina mama ingonda wa khara sinarami. Kari wano kombire tamu. Langling bu lawba lakpa matamda kanamtana uhawre.
ꯅꯨꯄꯥꯗꯣ ꯃꯁꯥꯒꯤ ꯃꯍꯩ ꯑꯃ ꯌꯥꯎꯖꯩ ꯍꯥꯏ꯫ ꯏꯆꯥꯅ ꯉꯁꯤ ꯆꯠꯈꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯃꯥꯒꯤ ꯂꯤꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯃꯔꯨ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯀꯣꯟꯊꯣꯡꯗ ꯁꯥꯡꯅ ꯇꯥꯔꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ, ꯏꯆꯥꯅ ꯂꯝꯕꯤ ꯇꯥꯛꯂꯝꯂꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯄꯤꯒꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯤꯇꯣꯞ ꯌꯥꯎꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ꯫ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯈꯤꯁꯤ꯫ ꯆꯤꯡꯒꯤ ꯂꯝꯕꯤꯅꯤ, ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯒꯤ ꯂꯤꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯥꯡꯂꯕ ꯆꯤꯡ ꯂꯝꯕꯤ ꯀꯌꯥ ꯐꯥꯎꯗꯨꯅ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯪ ꯁꯦꯝꯗꯨꯅ ꯂꯦꯛꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ, ꯏꯆꯥ ꯂꯥꯡꯂꯦꯟꯗꯨ ꯎꯗꯕ ꯀꯨꯏꯔꯛꯂꯦ꯫ ꯑꯩꯗꯤ ꯏꯆꯥ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯏꯆꯥꯗꯨꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯃꯣꯏ ꯕꯕꯥ, ꯂꯥꯡꯂꯦꯟꯅ ꯇꯝꯂꯝꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯐꯩ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏ, ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥ ꯊꯝꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯕ ꯑꯍꯥꯎꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯤꯖꯕꯤ ꯍꯥꯏ꯫ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯕꯤꯒꯅꯨ, ꯏꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯗꯨꯅ ꯏꯆꯥꯕꯨ ꯄꯨꯕ ꯌꯥꯅꯅꯕ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯍꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯏꯆꯥꯅ ꯂꯝꯕꯤ ꯇꯥꯛꯂꯝꯂꯤꯕ ꯑꯁꯤꯗ ꯆꯠꯂꯁꯤ, ꯑꯗꯨꯒ ꯈꯪꯂꯒꯅꯤ꯫ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯌꯥꯝꯅ ꯊꯨꯅ ꯂꯤꯍꯧꯗꯕ ꯌꯥꯗꯦ ꯃꯃꯥ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯃꯔꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯥꯟꯕ ꯐꯖꯔꯕ ꯌꯨꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯉꯥꯛꯄ ꯀꯌꯥꯅ ꯆꯪꯒꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯍꯜ, ꯅꯈꯣꯏ ꯑꯅꯤ ꯆꯪꯕ ꯌꯥꯔꯣꯏ꯫ ꯀꯗꯥꯏꯗꯒꯤ ꯅꯈꯣꯏꯕꯨ ꯂꯥꯛꯄꯅꯣ? ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦ꯫ ꯍꯟꯕꯤꯔꯣ ꯍꯟꯕꯤꯔꯣ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯦ ꯌꯨꯝꯕꯨ ꯑꯁꯤꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯤ꯫ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯔꯤꯕꯅꯣ? ꯑꯍꯜ ꯅꯈꯣꯏ ꯑꯅꯤ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯗꯅ ꯇꯣꯛꯀꯅꯤ꯫ ꯌꯥꯝ ꯊꯨꯅ ꯍꯜꯍꯧꯔꯣ꯫ ꯍꯥꯏ, ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯃꯖꯥꯏꯕꯨꯡꯉꯣ, ꯑꯍꯜ ꯑꯅꯤꯈꯛꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯔꯝꯕꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯂꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯆꯪꯕꯤꯔꯛꯑꯣ꯫ ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯍꯥꯏ, ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯤ꯫ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨꯀꯣ꯫ ꯏꯃꯥ, ꯕꯥꯕꯥ, ꯁꯥꯎꯕꯤꯒꯅꯨ꯫ ꯃꯈꯣꯏꯅ ꯈꯪꯗꯗꯨꯅ ꯉꯥꯡꯈꯤꯕ ꯉꯥꯛꯇꯅꯤ, ꯉꯥꯛꯄꯤꯌꯨ꯫ ꯂꯥꯡꯂꯦꯟ, ꯏꯃꯥ ꯄꯥꯕ ꯂꯥꯛꯑꯦ꯫ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯄꯥ ꯂꯥꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯌꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯇꯔꯥꯝ ꯑꯣꯛꯄꯤꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯆꯪꯈꯣꯟꯕꯒꯤ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯔꯦꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯃꯍꯩꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯈꯪꯕꯅ ꯆꯪꯈꯣꯟꯕꯒꯤ ꯃꯐꯝꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯊꯨꯡꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕ ꯏꯃꯥꯕꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯁꯤꯅ ꯏꯊꯧꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯃꯍꯩ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯏꯄꯥꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯒ ꯐꯖꯅ ꯑꯣꯟꯅꯔꯦ꯫ ꯏꯕꯨꯡꯉꯣ, ꯏꯄꯥ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯩꯔꯨꯔꯒꯦ꯫ ꯕꯥꯕꯥ, ꯏꯃꯥ, ꯅꯆꯥꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯆꯥꯒꯤꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥ ꯕꯕꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯆꯥ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯗꯗꯤ ꯌꯥꯕꯤꯌꯨ꯫ ꯕꯥꯕꯥ, ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ, ꯆꯠꯄꯤꯈ꯭ꯔꯅꯨꯋꯣ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥ ꯑꯅꯤꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯂꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏ꯫ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯪꯈꯣꯟꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯌꯥꯅꯨꯄꯥ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯑꯃꯒꯤ ꯃꯄꯥꯟꯅ ꯐꯖꯔꯕ ꯌꯨꯝꯖꯥꯎꯒ ꯂꯟ ꯊꯨꯝꯅ ꯄꯩꯔꯒ ꯂꯩꯔꯕ ꯃꯌꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫